Mamangda leraba makok thumba officer amadi political gi lusing basina makoy da support laina bagi tabak kuki illegal immigrant amasung kuki refugee sing da tawning bata tawhal lamba amadi makoy da thing bamata piram dabana ngasi state asina asuk yauna awaba mayong na rabini haina political activist Mahesor Thonaujan da phongdokrai Bisapur district komi constituency gi manung sanba thangala wai da Mahesor bu mafam adigi miyam na taram no pukit tharam da wafam asi phongdoklam kibani mahana hai Manipura ngasi asi yung awaba mayong nari basi karitagi no hai badu kop na naina fam thoi haujik ikoi na naina hudrabadi tungi mirol da saw na kudong sada kaya mayong na harogani hai pa wafam miyam na thamki leba kasi constitution da soi baran kaya yarabusu ikoi na semdok na tumina laisin kibana sunglai leitiba purup amagi part amoina hafsin kiba sigumba soi ba kaya asina ngasidi state as ki yel homi sing na awaba si mayong tarapani hai na Mahesor na phongdola dana 2011 gi census ta Yau kiba kuki tribes sing ngasi di baram sada na tuki matik population wakal ai hari bathong ngase illegal kangpuna ai khoi na power pisin badagi tholak libini haiki 2012 ta amuk che thora badage dore thadau yauna serial number 34 da mate na thole bam adu taraga ke sum amam hapsali se kali gino nang chamo lao na kali winning mati winning bra adu winning bra jaw winning bra adu taraga dinang di kay amam mo be adre eni kuki tribes ko helasi onang mati winning bra nang mati o helasi hani may gatro adu na si census miko thiba census so da yen biune 2011 gi eni kuki tribes sulai le dam se hekta lisin kun gi mathak adagi mate lisin kun gi mathak chap ne hengala ise loi illegal immigrants me amdo kausal laga ngasai gi ek kusu pass to gi tauraga sumapum phana chana drabnina tawning kusi nomai painin kusi tawning kusi praja tawning kusi taurakanda makoi gi dominant power ma sem na taurakani ma